Houkhiba Chahi Asida Amukta Ukhidriba Changda Europe lan Thorakpa Yana Leire Europe taseng lanjau Thorakpa Yabage Pibam de Leire Masi Houkhiba Chahi Asida Amukta Ukhidriba Maungdani Haina United Kingdom gi Armed Forces ke Parliamentary Under Secretary of State James Hippie na Phongdokre Ukraine gi akoibada Russian lanme lag amaga lising kontra rom leiri amasung Black Sea amasung Azov Sida kangphalda kakhalakpa yaba jahasingda atopa lanme lising kaya su leiri haina James na BBC da haiki lanjau chathanabagi darkar oiba pumnamak leire masi diplomacy da mathak thangnaba khaktagi oiba tarabade logistic thau medical supply na singba mayam si darkar tade maramaduna wari sanabagi thabak sathariba si tapthaba yadaba ama leiri haina James na haiki Russia amasung maruoiba European Security Group ki member singda punna mifam pangthoknaba Ukraine na appeal tawkhe Russia na makhoi gi lanmi amasung equipment kaya chaithokliba sigi maram haibinaba formal oina haibada reject tawraki haire Russia na matam amada hekta landaba horaba yai haina laiwa kaya na thajare US na su warning tawraduna Russia na nongthaktage landaduna operation horaba yai haina phongdokhe Ukraine na lan thogandana bagidamak NATO da yawnaba honaba tokpagi mathau tai Russian ambassador Ukraine na lan thogandana bagidamakta NATO da yawnaba honabagi thorang tokpa tai haina Britain da leiba Russia gi ambassador na BBC da phongdokre Britain da leiba Russia gi ambassador Vadimas Prasatai ko na BBC da phongdoki ba wafam amada Ukraine na NATO gi alliance da yawnana ba honaba thorang asi Russia gi President Vladimir Putin na lan thokna basinbo oigani haiba wafam hana na khangan kiba laikhrabane maramasina Ukraine na NATO da yawnana bahona riba thorang asi tokpagi mathau tai Ukraine na NATO da yawnana bahona ba thorang asi da ahongba leirabra haina hangkibada Russia gi ambassador Prasatai ko na pakhum piraduna haikibada Ukraine na NATO da yawdana bage wafam asi Russia gi maikai dagisu akanba mawongda taksinduna laklibane hauzik Ukraine gi Laibak asi NATO gi member state ama natre ing 2008 ki matamdagi hauraga Ukraine bu NATO da yawba yabagi khudong saba leiragani hairibane US na lusingba NATO gi alliance asida Ukraine na yauksin ki bathoklabade Russia gi border manakta NATO gi expansion asi henna sangdorka dawribane masina maram oiraga NATO gi missile sing khinjilakpa yabagi thawong sing lai Russia gi maikai dagisu Ukraine bu NATO da yawba thingnabagi damakta Red line ama thambagi tangai fadaba lai Russia na Ukraine ga tainaba ngamkhai paring manakta lanmi lak amarom hena thomjilakhi baga loinana achouba khuchu khulai kaya ama ngamkhai paring da khinjinduna thamkhrabane masina maram oiraga United States ama de NATO ge lion sunday Russia na Ukraine da landa silakpa yabagi akiba leire haina phongdokhiba laikhrabane nakal amarom da Russia gi maikai dagi de makhoi na ngamkhai paring da lanmi thomjilakhi ba se Ukraine da landa sinana ba thorang tawba natte Military exercise pangthokna bani haire adumoinamak NATO na Ukraine bu member state ama uhenduna makhata na expansion tawbagi thawong sing lepkadabani haina Russia gi maikai dagi ai bo oina demand ama tawkhe adumoinamak US ama di NATO na de Russia gi maikai dagi taksin ki bo wafam adu yaningdaba phongdokre US President Joe Biden ama ke Ukrainian counterpart oidiba Volodymyr Zelensky ga loinana wari sanakibada diplomatic ki oiba khongthang sing makhata na paikhatuna crisis asi resolve tawna bahona bagi tangai fadaba lai haide marakasida Germany gi leader na Ukraine da khongchat pangthoktuna leiriba crisis asi sangtaina na bahona re Cold War gi hek matung tarakpada khwaidagi sathiba oina crisis asi thokibane scores na Ukraine da khongchat pangthokliba se maru oina Russia gi maikai dagi lanmi lak amarom henna ngamkhai paringda thomjilagliba se sandokna taktuna khangangani haide Soviet Union ge laibakta yauramba masing yamlaba laibak kaya amana NATO da yauksin bagi thawong ase hengalakle maruoina Baltic state oiriba Latvia Lithuania amade Estonia na chingba laibak singde NATO gi member state oikhrabani haire US ki president na Ukraine ge ningkha tamba masung ngamkhai gi saktam gi damak lepli haina thajaba pi khre Russia na lanmi saithoktuna lan tawna bohona ribaduna maram oiduna United States ki President Joe Biden na Ukraine ki President Volodymyr Zelensky da phone tawduna US na Ukraine gi ningkha tamba amasung ngamkhai gi saktam gi damak lepli haina nahona na thajaba pi khre haina White House ki pawa man haire Russia na makata na Ukraine da landarakpa matamda United States na
एलाई अमसुंग पार्टनरसिंग पुन्ना यामना थुना अमसुंग यामना नाखै सेंगना खोंथांग लौखलकनी हाइना बाइडेन फोंदोखी हाइरे रशिया की मिलिट्री खोंथांग असिदा डिप्लोमेसी अमसुंग ngakthokchanaba thabak animak makha chathaba yamna maru oi haina president anina yanaki haire wari sanaba du da Zelensky na su crisis asida leiriba khudong thiningai oiba pumnum makhangi amasung thogdok ama hekta da mayok nana ba sem sari haina phongdoki haina mahaki fresh service na thadoroki ba warol amada court tauke Ukraine da support pibi ba amasung Ukrainian army ge mapangal kakharhan bagi damak Zelensky na Biden ge mapum da thagat pa phongdoke Zelensky na American president asi lakadoriba numit khara asida Ukraine da lakpinaba invite tauke Irang nemtha nanabagi damak Biden gi khongchat yamna maru oigani haina Zelensky na haikhe Ukraine gi mafam da security gi matik chaba guarantee pibi ba yamna maru oi masigi matang da tongan ba format ta ikoina wa khanana ba sem sari haina Zelensky na haikhe lan thokwa matam da Ukrainian refugees sing okna ba Poland na sem sare Ukraine ga lona ba da leiba European Union EU gi khwaidagi chawba state oiriba Poland na Ukraine amasung Russia gi marakta lan thorakpa tarabade Ukrainian refugee kaya marum sangsilakpa yabagi phibam leiba maramna makoibu okpinaba thorang tawkhre haire chap manaba mawongda atopa leiba kaya dasu maruoina Ukraine ga lona ba leibak sing dasu refugee sing oknaba sem sari leiba kaya na Ukraine dagi masagi diplomatic staff sing lokthokna re adubu Poland gi oinade Ukraine masa kaya marum maraibak thadoktuna thoraki haina khallabadi Makoigi khudong sahanabagi damak Poland gi diplomatic mission makhatana operate tawduna laikhigani haire ing 2014 da Russia na Ukraine gi autonomous lamdam Crimea khudum chansinkiba masung nongpok Ukraine da separatist militant sing Russia na support tawduna irang thokraba matungda senmit lon gi awaba kaya mayok na badagi Ukrainian kaya Poland da sangsilakhe ing 2014 matungdagi asigumba economic migrant kaya Poland da sangjapam pire lan thoktuno Ukraine macha kaya marum changlakpa tarabadi makoibu okpinaba Houkhiba chayol kaya sida thorang tawduna lakli haina Poland gi deputy foreign minister Marcin Parzidek na phongdokhe Poland asi ayambana de anti refugee oiba leibak ni haina launare adubu makhoina refugee yadavase tongan ba dharma amasung pumkhen khena ba jati gi mi mayam sangsilakpa sine Ukrainian singde loan amasung custom manaba oiri amasung lever gi awat pa leiba kaya makhoina mengkhat piba maram na Houkhiba chahi kaya sida Poland da makhoisi taram na okle nongpok ta Russia aduga awangdana Russia gi khutpu odiba Belarus ka loan ba Ukraine ase European Union gi leibak oriba Poland Slovakia Hungary amasung Romania aduga EU gi member oidaba Moldova ga su lonari